Martial law lauthoklubugi maramna South Korea gi President Yoon awaba tarakli ifafana laijaramba palamba President asina mabu opposition party gi kanglup na yaraktre haina khaluba North Korea rom ga manung damakhoi ase samnai khaluba imung manung da khajik ising anai bagi saktam lakpada khang bangam hauda maram oiraka miyam gi mathakta namsin bagi thabak ama tauge wangang haloi ge haina khanbaga loina na South Korea gi past history da yamna tang na thoki bai tare ngasi degi chahi kya wang thoki atu bo handak mara ki suk thok hek thok taba du gum thok dok wa thok emergency laurba martial law laurba asina maram oiraga public amati political leaders sing khoisau na khiduna protest kaya magi against chat khrabat tungta case ama file tauki president asipu hamna yangna impeach tau phamdagi lawthoku magi baramna leibak marang hawhalle martial law lawpan mit aduda police army amadi public ki marakte clash su aiki property asok apan khara thoki public irang kahan ki South Korea gi history da amuba kalina mark ama tahan ki mahak president matik chati aduna makhal watel gi khulauni magi against lawki base adubu emergency law khrabasu matam ti sanghauda bani sat lawna mana amuk order adubu lawsin ki bani adubu magi thabak asi gi reaction di tapna laktanu asi di Yoon gi mathakta South Korea gi civil gi Western Court na arrest warrant approve tauthokre masida point to be noted oirisina kaino hai matamda Yoon Suk Yeol masamak hujik sitting president ne amasung sitting acting president amapu impeach tawraga custody da pukhat haiba asisu yamno lukrabwani president ki mathakta court na chawi honorable court ki wa ya tabiyadi constitution ki aibada yaurabani civil gi Western District Court ta Yoon bu arrest tawki order approve tawbiyo haida request thamlaki basu joint investigation headquarters nani hairi joint investigation headquarters asida laibak sigi high ranking officials sing chali kudam oina corruption investigation officials police ministry of defense asina chingba president Yoon ge mathak maru oina nungai khidribase laibak miyamna mana magi power bu hekta oidu mongda miss use tawi amasung ifa fajatana madubu use torkibani president Yoon bu hekta arrest toba hekta di yaroi amasisu loki oi pawari ka lay president asigisu security service ki department ama lairi makhoi da wafom ase khangal batungda logi tungina chatharakadabani hairi mahak ase sindokna ba yamna kanna silakpa mani haina su kanglup amana hairi Amarom da North Korea amati Russia gi marakta nungsinaba amuk hen hengalakli handak ka New Year lakpasi da Kim Jong Un na Putin gi khudol kya tamlakre amarom da Putin na su khudol kya lan ki asom da lanfam da North Korea gi sipai ki asu sikre siri lan nina masibu Kim Jong Un na normal wani haina lawi ma na wish tawra ki New Year asida madudi Russia gi against da masong wangkhalakli ba neo nazism defeat oisanu amati Ukraine bu Russia na thoiba yangna oisanu haiduna source kaya na hai Ukraine da hojik North Korea gi army 10 dagi 12,000 faw da soknari aduga Zelensky na so hai krabani masida around 3,000 di Ukraine gi makutta lan gi chinjak oikre haiduna adubu South Korea gi intelligence na hai hojik faw da Ukraine da siriba North Korea gi apunba force chama mukni aduga sokpona 1,000 mukni haikri Purmak ase lanpamdani oirise adubu amaronda Putin amadi Kim Jong Un ki marakta nungsinaba noma ki hengalakli sini aduna Putin na ngasi di haikre madudi Kim Jong Un ase maki oine di friend ni comrade ni amasung tatna thana ba yadraba adugum type ki marup ni haikre. Thanks for watching.